ꯃꯩꯒꯤꯗꯣ ꯉꯪꯉꯦ ꯍꯥꯏꯕ ꯃꯤ ꯌꯥꯝꯃꯦ ꯑꯥꯗ ꯃꯤꯇꯤꯡ ꯇꯧꯔꯤ ꯂꯥꯛꯏ ꯑꯗꯨ ꯕꯣꯝ RPG ꯗꯣ ꯑꯥꯗ ꯄꯥꯏ ꯂꯩ ꯑꯗꯣ ꯊꯝꯃꯨ ꯑꯗꯨꯝ ꯑꯁ ꯌꯥꯝꯃꯦ ꯐꯅꯕ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯊꯥꯔꯛꯀꯅꯤ ꯀꯥꯞꯅꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯛꯇꯦ ꯊꯣꯛꯎꯔꯁꯤꯔ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤ ꯆꯠꯂꯤꯉꯩ ꯊꯣꯛꯑꯣꯗꯕꯅꯤꯅꯦ ꯌꯧꯗ꯭ꯔꯗꯤꯕ ꯍꯦꯟꯅ ꯒꯥꯔꯤ ꯑꯗꯨꯝ ꯐꯪꯉꯤꯅꯤ ꯀꯩꯁꯨ ꯋꯥꯅꯤ ꯁꯤꯗ ꯂꯩꯔꯗꯤ ꯒꯥꯔꯤ ꯋꯥꯠꯇꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯌꯥꯕ ꯌꯥꯗ꯭ꯔ ꯒꯥꯔꯤꯗ ꯀꯟꯅꯕ ꯐꯖꯔꯦ ꯀꯩꯅꯣ ꯑꯣꯁꯤ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ ꯍꯥꯏꯕ ꯑꯣꯁꯤ ꯌꯥꯎꯔꯦ ꯇꯣ ꯀꯩꯅꯣꯒꯤ ꯀꯃꯥꯟꯗꯣꯒꯤ ꯑꯣꯁꯤ ꯃꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯕ ꯃꯣꯏ ꯑꯁꯤ ꯑꯃ ꯂꯩꯗꯗꯤ ꯃꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯕ ꯑꯁꯤꯗ ꯑꯃ ꯄꯣꯠ ꯆꯩ ꯄꯨꯔ ꯂꯥꯛꯄ ꯑꯃ ꯌꯥꯎꯔꯤꯗꯅ ꯑꯁꯤ ꯀꯩꯅꯣ ꯅꯪꯒꯥꯅ ꯄꯨꯔꯤꯁꯤꯔꯣ ꯀꯩꯅꯣ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯃꯅꯥꯗꯕ ꯑꯃ ꯌꯥꯎꯋꯤꯗꯅ ꯀꯩꯅꯣꯅꯦ ꯀꯃꯥꯟꯗꯣꯅꯦ ꯅꯠꯇꯦ ꯔꯦꯠ ꯍꯥꯞꯄꯒꯤ ꯃꯅꯤꯡꯗ ꯂꯩꯁꯦ ꯀꯃꯥꯟꯗꯣ ꯉꯥꯛꯇꯅꯤꯅꯦ ꯁꯤꯚꯤꯜꯒ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯃꯥꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯦ ꯍꯥꯏꯕ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯇꯨꯜꯂꯦ ꯅꯣꯡꯃꯩ ꯃꯔꯨ ꯊꯤꯟꯕꯤꯅꯤ ꯃꯔꯛꯇ ꯑꯃ ꯌꯥꯎꯔꯤꯌꯦ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯈꯤꯕꯖꯥꯔ ꯃꯣꯏꯁꯤꯕ ꯇꯣ RPG ꯕꯣꯝꯗꯨꯅꯦꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯃꯔꯦꯡ ꯃꯥꯟꯗ ꯌꯥꯜꯂꯤꯁꯦ Mấy là bỏ. 맞아요. 그 뎁시로. 뎁시는 뜻이 뭐야? 레이에요. 답 떨어져 그대로 홍보돼. 많이 떨어가. 좋다 좀. 아스.